NIA Fakhiba Seiminlun Gangte Makhatana Numit Kuntranigi Judicial Custody Remand Louthakhre Haire Ningsing Bayai Seiminlun Gangte ngasi haukiba September gi tarik kuntrada NIA gi team amana Churachandpur gi Fakholun gi Munthada gi faduna transit remand Delhi da pukibani Mahak asi hauzik Manipur da thokliba kanglop ki irang asida Myanmar amadi Bangladesh da base tawba Chinku ki militant group singa khutsamnaraga Manipur da irang thokhanbata natana Manipur da Chinku ki singi tonganba separate administration semnabagi Bharat lenga ki mayokta lan hobgi maralda NIA na Fakhibani Seiminlun Gangte gi police custody remand gi matam loiraduna ngarang Delhi gi Patiala da leiba NIA gi special court da puthokibani ningsing bayabade Manipur da haukiba May gi tarik ahumdagi thoklakiba kanglop ki irang asiga mari lainana NIA na haukiba July gi tarik 18 da Seiminlun Gangte gi mathakta suo moto case ama laukhatuna mahaki mathakta investigation chathakrabani